Miss Universe India 2024 Rajasthan ki capital city Jaipur da hokiba September ki tarik 8 dagi uduna ngasi September ki tarik 12 fawba pangtokani. Event asigi grand finale na G Studios Jaipur da pangtokani. Miss Universe India 2024 da winner oiribi sa NB aduna 2024 ki November ki tarik taraga tarukta Miss Universe 2024 pageants Mexico City da pangtokadoriba asida India pu muhut sinduna saruk agani. Miss Universe India 2024 asida India ki staging amadi atai criteria karadagi khangkalaba contestant kai mathoina saruk yari makoising asigi manungda India ki awang nongpok state ama oiriba Manipur dagi Danube Kangjam na pangthokleba beauty pageant asigi round gayada mai paktuna grand finale da saruk yaragani. Hello everyone, Kurumjeri Namaste. I am Danube Kangjam, Miss Universe Manipur 2024. September ki tarik 12 ngasigi numit asida pangtokadoriba grand finale asida mai paktuna iramda Manipur ki pingset porpo oirasnu haina channel asigi maiki diki wish bijari. Beautifully confident means embracing all our imperfections, our greatness, and owning the space we walk into. It's about sharing that confidence with others and inspiring others to see the beauty within themselves as well. Thank you.